ꯍꯦꯟꯖꯥ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯇꯨꯅ ꯃꯁꯥꯗꯨ ꯏꯇꯥꯎ ꯇꯥꯎꯏ꯫ ꯑꯃꯨꯛꯁꯨ ꯀꯤꯗꯨꯅ ꯇꯨ ꯆꯨꯡꯕ ꯌꯥꯎꯔꯛꯏ꯫ ꯈꯨꯗꯛꯇ ꯃꯥꯒꯤ ꯐꯣꯟꯗꯨ ꯑꯃꯨꯛꯁꯨ ꯔꯤꯡ ꯈꯤꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯂꯨꯕꯗ ꯊꯋꯥꯏ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕꯗꯨ ꯎꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯞ ꯑꯣꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯗꯨ ꯉꯝꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇ꯭ꯔꯕꯒꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯥꯀꯟꯗꯒꯤ ꯊꯥꯁꯅꯥꯅ "ꯐꯣꯟꯗꯨ ꯄꯥꯏꯌꯨꯗꯅ" ꯁꯨꯝ ꯈꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯍꯦꯟꯖꯥ ꯃꯃꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯃꯅꯥꯗ ꯊꯝꯃꯤ꯫ ꯄꯥꯃꯦꯜ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯏ, "ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯈꯤꯕꯗꯨꯗ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯕꯣ? ꯑꯩ ꯃꯊꯪ ꯍꯥꯏꯔꯔꯣꯏꯌꯦ." ꯍꯦꯟꯖꯥ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯄꯥꯃꯦꯜꯅ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯇꯛꯂꯤꯉꯩꯗꯨꯗ ꯆꯠꯂꯝꯂꯕꯁꯨ ꯉꯁꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯥꯔꯤꯕ ꯑꯃꯨꯕ ꯀꯥꯂꯤꯁꯤ ꯇꯥꯔꯝꯂꯣꯏꯀꯣ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯄꯥꯃꯦꯜ ꯍꯦꯟꯖꯥꯗ ꯑꯃꯨꯛꯀꯁꯨ ꯍꯪꯉꯛꯏ, "ꯅꯪ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯣ? ꯑꯩ ꯂꯥꯜꯂꯦꯕ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯗꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯩ ꯑꯝꯇ ꯇꯧꯔꯣꯏꯌꯦ." ꯍꯦꯟꯖꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ, "ꯄꯥꯃꯦꯜ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ." ꯄꯥꯃꯦꯜ ꯏꯉꯛ ꯉꯛꯅ ꯍꯦꯟꯖꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯏ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯈꯣꯟꯊꯣꯛ ꯑꯃ ꯌꯥꯎꯕꯒꯨꯝ ꯇꯧꯕꯗꯨꯗ ꯊꯨꯅ ꯍꯪꯂꯛꯏ, "ꯍꯦꯟꯖꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦꯕ? ꯍꯦꯟꯖꯥ, ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ?" ꯍꯦꯟꯖꯥ ꯀꯞꯅꯤꯡ ꯇꯧꯅ ꯈꯨꯝꯂꯛꯏ, "ꯇꯥꯏꯌꯦ." "ꯀꯩꯗꯧꯅꯔꯤꯅꯣꯕ? ꯌꯨꯝꯗ ꯈꯠꯅꯕ꯭ꯔꯣ? ꯃꯃꯥ ꯍꯣꯏꯅ ꯅꯪꯕꯨ ꯆꯩꯕ꯭ꯔꯣ?" "ꯆꯩꯗꯦ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ." "ꯀꯔꯤꯒꯤ? ꯄꯨꯛꯅꯤꯡꯕꯨ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕ ꯌꯥꯕ꯭ꯔꯅꯦ? ꯑꯗꯣ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯒꯅꯨꯀꯣ, ꯑꯩꯒꯤ ꯑꯣꯏꯍꯜꯂꯨꯀꯣ." ꯍꯦꯟꯖꯥꯕꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯄꯅꯤ꯫ ꯍꯦꯟꯖꯥ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ, "ꯅꯪꯅ ꯅꯨꯡꯁꯤꯍꯜꯂꯒ..." ꯉꯁꯤ ꯊꯣꯛꯈꯤꯕ ꯋꯥꯗꯨꯗꯤ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯂꯤꯗ꯭ꯔꯦ꯫ ꯄꯥꯃꯦꯜꯗꯁꯨ ꯑꯁꯦꯡꯕꯗꯨ ꯀꯤꯕꯗꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤ ꯈꯔ ꯈꯪꯂꯤꯕꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯪꯕ ꯅꯠꯇ꯭ꯔꯤ꯫ ꯊꯥꯁꯅꯥ ꯇꯞꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯤ, "ꯑꯩꯅ ꯏꯆꯥꯕꯨ ꯂꯪꯊꯣꯛꯂꯨꯕꯒꯤ ꯁꯣꯏꯕꯅꯦ꯫ ꯅꯪ ꯗꯥ ꯗꯤꯡꯀꯨꯕꯨ ꯑꯩꯅ ꯊꯥꯖꯕ ꯍꯦꯟꯃꯟꯈꯤꯕꯅ ꯉꯁꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯁꯣꯛꯂꯦꯗꯅ꯫ ꯏꯃꯥ, ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯔꯣꯏ." ꯍꯦꯟꯖꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯕꯨꯛꯅꯤꯡ ꯅꯧꯊꯔꯗꯨꯅ ꯈꯨꯝꯂꯛꯏ, "ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ ꯏꯃꯥ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯃꯣꯠꯄ ꯈꯔ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯄꯨꯟꯁꯤ ꯃꯥꯟꯗꯕꯅꯦ꯫ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯍꯤꯡꯂꯒꯦ ꯏꯃꯥ. ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯨꯔꯣ." ꯊꯥꯁꯅꯥ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛꯇꯨ ꯈꯪꯅꯤꯡꯂꯗꯨꯅ ꯍꯪꯂꯛꯏ, ꯆꯤꯡꯅꯗꯅꯕ ꯃꯑꯣꯡꯗ ꯏꯪꯅ ꯇꯞꯅ, "ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛꯇꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯏꯃꯥꯗ ꯁꯦꯡꯅ ꯇꯥꯛꯊꯣꯛꯄ ꯌꯥꯕ꯭ꯔꯣ? ꯀꯥꯏꯗ꯭ꯔꯕꯗꯤ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ. ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ. ꯐꯖꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯣꯛꯍꯧꯕꯅ ꯆꯨꯝꯒꯅꯤ." ꯍꯦꯟꯖꯥꯁꯨ ꯌꯥꯅꯤꯡꯅ ꯇꯞꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯍꯥꯟꯅꯁꯨ ꯏꯃꯥꯅ ꯈꯪꯈ꯭ꯔꯕ ꯃꯤꯅꯦ. ꯑꯃꯨꯔꯛꯇꯤ ꯌꯨꯝꯁꯤꯗ ꯂꯥꯛꯈ꯭ꯔꯦ. ꯕꯕꯥꯅ ꯌꯥꯝ ꯀꯟꯅ ꯉꯝꯂꯛꯇꯕ ꯃꯇꯝꯗꯨꯗꯅꯦ. ꯄꯥꯃꯦꯜ ꯔꯥꯖꯀꯨꯃꯥꯔꯗꯨꯅꯤ ꯏꯃꯥ." ꯊꯥꯁꯅꯥ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, "ꯑꯣ, ꯏꯃꯥ ꯈꯪꯉꯤ, ꯏꯃꯥ ꯈꯪꯉꯤ. ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯐꯖꯅ ꯂꯣꯏꯅꯧꯀꯣ. ꯏꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ. ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ?" "ꯃꯥꯅꯁꯨ ꯏꯃꯥꯒ ꯑꯗꯨꯝ ꯈꯪꯅꯒꯦ ꯍꯥꯏꯕꯅꯦ. ꯑꯩꯅ ꯏꯀꯥꯏꯗꯅ ꯌꯥꯔꯛꯑꯣꯏꯅ ꯂꯩꯊꯣꯛꯂꯒ ꯈꯨꯝꯕꯅꯤ ꯏꯃꯥ." "ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ. ꯏꯆꯥꯅ ꯑꯃꯨꯛ ꯀꯟꯊꯣꯛꯂꯨꯔꯤꯕꯗꯨꯕꯣ? ꯂꯥꯛꯑꯣ, ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ. ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ, ꯂꯥꯛꯑꯣ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯗꯤꯡꯀꯨ ꯍꯣꯏꯒꯤ ꯃꯌꯨꯝꯗꯨ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯌꯥꯗꯅ ꯂꯩꯅꯔꯛꯄꯅꯤ꯫ ꯗꯁꯨ ꯃꯆꯥꯒꯤ ꯃꯔꯥꯜꯗꯤ ꯈꯟꯗꯅ ꯁꯥꯎꯅ ꯍꯦꯟꯖꯥꯕꯨ ꯆꯩꯔꯛꯏ, "ꯑꯩꯅꯗꯤ ꯅꯨꯡꯁꯤꯗꯅ ꯏꯃꯧ ꯑꯣꯏꯒꯦ ꯈꯟꯈꯤꯕꯅꯤ. ꯃꯥꯗꯤ ꯌꯥꯝ ꯇꯧ ꯉꯝꯕꯤ ꯑꯣꯏꯔꯝꯃꯦ." ꯗꯥꯏꯅꯥꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ, "ꯑꯗꯨꯅꯦ, ꯑꯩꯒꯤ ꯃꯔꯨꯞꯅꯦ. ꯑꯩꯒꯤ ꯃꯥꯏꯈꯤꯇꯁꯨ ꯌꯦꯡꯕ ꯌꯥꯕꯅꯦ. ꯃꯥꯅ ꯑꯩꯒꯤ ꯈꯜꯂꯒꯕꯨ ꯗꯥꯆꯧꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯗꯨꯕꯨ ꯊꯥꯔꯛꯈꯤꯒꯗ꯭ꯔꯣ ꯏꯃꯥ?"
ꯗꯤꯡꯀꯨꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯗꯨꯗ ꯍꯦꯟꯅ ꯒꯤ ꯍꯩꯔꯛꯄꯒꯨꯝ ꯃꯤꯍꯨꯜꯗꯨ ꯄꯤꯡ ꯄꯤꯡ ꯀꯥꯔꯤ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯃꯗꯨꯒꯤ ꯃꯉꯛ ꯍꯥꯏꯒꯠꯄꯤꯗꯣ ꯂꯦꯝꯅꯗꯤ ꯇꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯗꯥꯏꯅꯥ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯝꯂꯒ ꯃꯃꯥꯗ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯗꯁꯨ ꯃꯆꯥꯕꯨ ꯊꯦꯝ ꯅꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯨꯝ ꯁꯥꯎꯔ ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯄꯦꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯥꯒꯤꯗꯃꯛ ꯏꯃꯥꯅꯁꯨ ꯌꯥꯗꯕ ꯂꯩꯇꯦ, ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯎ꯫ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯗꯒꯤ ꯆꯥꯡ ꯇꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯍꯦꯛ ꯍꯣꯡꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯗꯤꯡꯀꯨ ꯃꯃꯥꯗ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯟꯖꯥꯕꯨ ꯅꯨꯡꯁꯤꯔꯤ ꯑꯁꯤꯅꯤ꯫ ꯃꯤ ꯑꯃꯒꯤ ꯃꯃꯤꯕꯨ ꯅꯣꯡꯃꯗ ꯃꯨꯠꯄ ꯌꯥꯕ꯭ꯔꯥ? ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯒꯅ ꯍꯥꯏꯕꯅꯤꯗ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯣ꯫ ꯑꯆꯧꯕ, ꯑꯗꯨꯕꯨꯅꯦ, ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯊꯕꯛ ꯄꯨꯡꯕ ꯆꯠꯊꯒꯗꯕꯅꯤ꯫ ꯗꯤꯡꯀꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 2 ꯍꯦꯟꯅ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯗꯤꯡꯀꯨ ꯍꯥꯟꯅꯗꯧꯅ ꯍꯦꯟꯖꯥꯒꯤꯗꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯟꯅ ꯐꯥꯎꯕ ꯏꯃꯨꯡꯗꯨꯗ ꯌꯦꯡꯂꯛꯇ꯭ꯔꯦ꯫ ꯀꯔꯝꯕ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃ ꯄꯥꯏꯈꯠꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯗꯨꯗ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯣꯝꯅ ꯂꯩꯊꯣꯛꯏ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯕꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯈ꯭ꯔꯦ꯫ ꯍꯦꯟꯖꯥ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯑꯗꯨꯃꯛ ꯆꯠꯊꯣꯛꯏ꯫ ꯄꯃꯥꯁꯨ ꯄꯥꯃꯦꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯅ ꯂꯨꯍꯣꯡꯅꯕ ꯋꯥꯗꯨ ꯌꯥꯝ ꯀꯟꯅ ꯇꯛꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯅꯕ ꯍꯥꯏꯔꯨꯕꯗ ꯑꯃꯨꯛ ꯍꯦꯟꯖꯥꯕꯨ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯗꯥꯏꯅꯥ ꯃꯃꯥ ꯃꯆꯥꯅ ꯍꯦꯟꯖꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯃꯥꯗ ꯂꯣꯏꯅ ꯇꯝꯕꯗ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯍꯟꯊꯕ ꯊꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯤ ꯑꯃ ꯃꯃꯧ ꯑꯣꯏꯕ ꯃꯥꯅꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯄꯃꯥꯗꯁꯨꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯗꯤ ꯃꯥ ꯀꯔꯤꯁꯨ ꯇꯧꯔꯛꯑꯣꯏ꯫ ꯒꯤꯔꯤ ꯇꯛꯁꯤꯟꯕ ꯃꯥꯟꯕ ꯃꯑꯣꯡꯁꯦ ꯃꯁꯤ ꯍꯦꯛ ꯎꯠꯂꯨꯕꯗꯅꯦ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅꯅꯦ ꯑꯩꯁꯨ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯕꯅꯤ꯫ ꯁꯤꯡꯅꯕ ꯌꯥꯗꯦ, ꯊꯦꯝ ꯅꯧꯗꯅ ꯇꯧꯗ꯭ꯔꯗꯤꯅꯦ ꯃꯇꯥ ꯑꯃꯒꯤ ꯑꯉꯥꯡꯅꯤ ꯏꯕꯦꯝꯃ꯫ ꯗꯁꯨꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯄꯥꯃꯦꯜꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ, ꯇꯧꯁꯦ, ꯆꯍꯤꯁꯨ ꯌꯥꯝꯅꯕ ꯅꯠꯇ꯭ꯔꯤ, ꯂꯩꯖꯈꯤꯁꯅꯨꯗ꯫ ꯄꯃꯥ ꯍꯦꯟꯖꯥꯒꯤ ꯈꯜꯂꯒ ꯄꯥꯈꯠꯄ ꯐꯥꯎꯔꯗꯨꯅ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥꯡꯖꯔꯦ꯫ ꯗꯁꯨ ꯃꯆꯥꯒꯤ ꯋꯥ ꯑꯃ ꯇꯥꯗꯕ ꯌꯥꯗ꯭ꯔꯤ꯫ ꯗꯤꯡꯀꯨꯅ ꯍꯦꯟꯖꯥ ꯂꯧꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯜꯂꯒ ꯋꯥꯗꯨ ꯇꯔꯥꯏ ꯂꯧꯊꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯇꯕꯅꯤ꯫ ꯏꯃꯨꯡꯗꯣ ꯃꯌꯥꯝ ꯑꯃ ꯍꯣꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯦꯜꯂꯒ ꯏꯃꯨꯡꯗꯨ ꯄꯨꯔꯤꯕꯅꯤ꯫ ꯄꯥꯛ ꯍꯦꯛ ꯆꯦꯟ ꯆꯣꯡꯗꯨꯅꯗꯤ ꯇꯧꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯨ ꯌꯧꯅ ꯁꯥꯟꯅꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯗ ꯀꯔꯤ ꯐꯤ ꯃꯆꯨ ꯏꯟꯕ, ꯀꯔꯤ ꯁꯅꯥ ꯁꯤꯕ ꯂꯣꯏꯅ ꯈꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥ ꯑꯃꯗꯅꯤ ꯃꯃꯥ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯁꯣꯝꯗ ꯄꯥꯃꯦꯜꯒ ꯍꯦꯟꯖꯥꯒ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯅꯔꯛꯄꯗꯨ ꯎꯔꯒ ꯗꯤꯡꯀꯨ ꯃꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯔꯤ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯊꯣꯛꯄꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯆꯥꯛꯅ ꯌꯦꯡꯖꯍꯧꯕꯅ ꯃꯊꯧ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯍꯦꯟꯖꯥꯕꯨ ꯌꯦꯛꯄꯗꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯃꯔꯛꯁꯤꯗ ꯗꯥꯏꯅꯥ ꯄꯥꯃꯦꯜꯒ ꯎꯅꯅꯕ ꯑꯃꯗꯤ ꯄꯥꯃꯦꯜꯅ ꯅꯨꯡꯁꯤꯔꯛꯅꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯏ꯫ ꯃꯗꯨ ꯄꯨꯝꯕ ꯃꯃꯥꯗꯁꯨꯅ ꯏꯟꯁꯤꯟꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯅꯝꯕꯔꯗꯤ ꯁꯦꯞ ꯂꯣꯏꯅ ꯂꯩꯅꯕꯅꯤꯅ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯀꯩꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯅꯔꯤ ꯑꯗꯨꯃꯛ ꯌꯦꯡꯅꯩ꯫ ꯗꯥꯏꯅꯥ ꯄꯥꯃꯦꯜꯒꯤ ꯁ꯭ꯇꯦꯇꯁ ꯑꯃꯠꯇ ꯊꯥꯒꯠꯂꯛꯄ ꯅꯪꯗꯦ꯫ ꯌꯦꯡꯗꯧꯒꯤ ꯈꯣꯔꯣ ꯈꯣꯠꯂꯤ꯫ ꯍꯦꯟꯖꯥꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯁꯤꯒꯤ ꯋꯥꯈꯜꯇꯅꯤ꯫ ꯄꯥꯃꯦꯜꯁꯨ ꯍꯟꯗꯛꯇꯤ ꯍꯥꯟꯅꯗꯒꯤ ꯁꯤꯡꯕ ꯍꯦꯟꯒꯠꯂꯦ꯫ ꯁ꯭ꯇꯦꯇꯁꯇ ꯍꯦꯟꯖꯥ ꯊꯝꯗꯨꯅ ꯁꯣ ꯑꯣꯐ ꯇꯧꯕꯒꯤ ꯊꯕꯛꯁꯤꯗꯤ ꯃꯥ ꯂꯦꯞꯈ꯭ꯔꯦ꯫ ꯀꯂꯛꯄ ꯀꯅꯥꯅ ꯎꯔꯒ ꯀꯂꯛ ꯄꯦꯟꯈꯤꯅꯤ, ꯊꯨꯒꯥꯏꯔꯛꯀꯅꯤ, ꯅꯨꯡꯁꯤꯕ ꯃꯔꯥꯏ ꯆꯥꯏꯔꯛꯀꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯊꯃꯣꯏꯅꯨꯡꯗ ꯊꯝꯖꯤꯜꯂꯤ꯫ ꯑꯁꯤꯒꯤ ꯈꯨꯅꯨꯡꯁꯤꯁꯤꯅꯁꯨ ꯃꯒꯨꯟ ꯍꯦꯟꯅ ꯂꯩꯔꯛꯄꯒꯨꯝ ꯐꯥꯎꯔꯦ꯫ ꯇꯣꯏꯅ ꯃꯤꯃꯥꯡ ꯊꯣꯛꯄꯁꯤ ꯌꯦꯡꯅꯤꯡꯗꯕ ꯑꯗꯨꯃꯛ ꯌꯥꯎꯔꯝꯒꯅꯤ꯫
ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯃꯔꯛꯁꯤꯗ ꯍꯦꯟꯖꯥꯅ ꯀꯩꯅꯣꯝꯃ ꯆꯠꯊꯣꯛꯄꯗ ꯄꯥꯃꯦꯜꯅ ꯊꯤꯟꯕ ꯂꯧꯕ ꯇꯣꯏꯅ ꯇꯧꯈꯠꯂꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯖꯤꯛꯇꯤ ꯃꯃꯤꯠ ꯅꯥꯏ, ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯀꯥ ꯍꯦꯟꯅ ꯑꯌꯦꯠꯄꯗꯤ ꯂꯥꯛꯇ꯭ꯔꯤ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯂꯤꯂꯥ ꯁꯥꯟꯅꯗꯨꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯂꯛꯄꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯈꯪꯍꯧꯗꯦ ꯍꯜꯂꯛꯈꯣ ꯍꯥꯏꯅ ꯃꯥꯁꯨ ꯃꯎ ꯐꯥꯔꯕ ꯊꯧꯔꯤ ꯑꯃꯅ ꯃꯇꯝ ꯀꯧꯕꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯉꯥꯏꯈꯣ ꯍꯥꯏꯕ ꯌꯥꯗꯕꯒꯨꯝ ꯑꯁꯨꯝ ꯃꯥꯡꯂꯣꯝꯗ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯦꯟꯖꯥꯅ ꯆꯠꯊꯣꯛꯈꯤꯕ ꯇꯟꯖꯥ ꯉꯥꯏꯔꯝꯂꯤꯕ ꯗꯤꯡꯀꯨꯗꯨ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯊꯨꯅ ꯆꯪꯂꯛꯏ꯫ ꯊꯥ ꯁꯅꯥ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯌꯥꯝꯅ ꯀꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯃꯈꯩ ꯍꯥꯏꯔꯛꯏ ꯑꯍꯜꯗꯨꯗ꯫ ꯅꯆꯥ ꯅꯨꯄꯤꯁꯤꯕꯨ ꯀꯥꯎ ꯊꯥꯕꯒꯨꯝ ꯊꯥꯔꯤꯁꯤꯕꯨ ꯀꯅꯥꯅ ꯌꯦꯡꯅꯤꯡꯉꯝꯒꯅꯤꯅ ꯈꯜꯂꯤꯅꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯏꯖꯠ ꯌꯥꯝ ꯁꯣꯛꯑꯦ꯫ ꯊꯥ ꯁꯅꯥ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯈꯣꯟ ꯍꯥꯎꯇꯅ ꯉꯥꯡꯂꯛꯈꯤꯕꯗꯨꯒꯤ ꯄꯥꯟꯖꯟ ꯍꯟꯇꯣꯛꯄ ꯑꯣꯏꯅ ꯈꯣꯟ ꯋꯥꯎꯔꯞꯅ ꯈꯨꯝꯃꯛꯏ꯫ ꯏꯕꯨꯡꯉꯣꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯏꯆꯥꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅꯅꯦ ꯃꯃꯥ ꯑꯩꯅ ꯑꯌꯥꯕ ꯄꯤꯊꯣꯛꯂꯕꯅꯤ꯫ ꯗꯤꯡꯀꯨ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ ꯑꯣ, ꯑꯩꯒꯤ ꯃꯥꯏꯗꯤ ꯀꯔꯤꯁꯨ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯆꯥꯅꯨꯄꯤꯁꯤ ꯐꯥꯔꯒ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯁꯨ ꯅꯪ ꯈꯪꯖꯤꯜꯂꯣ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯒ ꯀꯩ ꯀꯥꯟꯗꯕꯗ꯫ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥ ꯊꯣꯛꯅ ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯒꯗꯕ ꯅꯨꯄꯥꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯠ ꯅꯥꯕ ꯊꯕꯛꯇꯤ ꯇꯧꯍꯜꯂꯛꯀꯅꯨ꯫ ꯐꯖꯔꯤꯕ ꯃꯥꯏꯊꯣꯡꯁꯤꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯑꯦꯁꯤꯠ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ꯫